चिकन कितना है और वेज चिकन दो ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯃꯥꯁꯨ ꯌꯨꯝꯗ ꯂꯥꯛꯑꯦ ꯉꯁꯤ ꯍꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦꯁꯤꯗ ꯂꯟꯁ ꯑꯣꯏꯅ ꯇꯧꯔꯁꯤ ꯀꯩꯅꯣꯝꯃ ꯆꯥꯎꯔꯁꯤ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ ꯑꯗꯣ ꯑꯣꯔꯗꯔ ꯇꯧꯈꯤꯕꯁꯨ ꯂꯥꯛꯑꯦ ꯃꯣꯃꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯗ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯁꯤꯗ ꯂꯩꯔꯦ ꯉꯥꯏꯕꯗꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯁꯥꯁꯨ ꯁꯥꯕꯅ ꯈꯨꯠꯁꯥ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯈꯨꯠꯁꯥ ꯑꯃꯅꯤ ꯀꯀꯥꯗꯩ ꯂꯣꯏꯔꯦ ꯈꯨꯠꯁꯥꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯌꯥꯝꯅ ꯆꯥꯃꯤꯟꯅꯔꯁꯤ ꯀꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯃꯣꯃꯣꯁꯦ ꯍꯥꯟꯅ ꯍꯥꯎꯕ ꯌꯦꯡꯒꯦ ꯃꯣꯔꯣꯛꯁꯦ ꯉꯔꯥꯡ ꯃꯣꯔꯣꯛ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯂꯝꯕꯤꯁꯤꯒ ꯂꯥꯛꯄꯗ ꯈꯨꯠꯁꯥꯗꯤ ꯂꯩꯇ꯭ꯔꯦ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯎꯋꯤ ꯁꯨꯞꯁꯦ ꯃꯣꯃꯣꯗꯤ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯅꯤ ꯉꯁꯤꯁꯦ ꯃꯌꯥꯝꯅ ꯍꯥꯡꯗꯦꯔꯁꯨ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯅ ꯂꯥꯛꯏ ꯃꯐꯝꯁꯦ ꯊꯥꯖꯗꯅ ꯏꯕꯥꯅꯤꯅꯕꯨ ꯎꯅꯔꯦꯅ ꯇꯧꯔꯕ ꯅꯣꯡ ꯆꯨꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯥ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯆꯤꯟꯅ ꯐꯪꯅꯗꯕ ꯃꯇꯝ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯤ ꯇꯟꯖꯥ ꯁꯨꯡꯆꯥ ꯆꯥꯗꯕ ꯉꯁꯤꯁꯨꯅꯤ ꯀꯌꯥꯝ ꯋꯥꯅ ꯎꯅꯩ ꯑꯗꯣ ꯁꯥꯕꯁꯤꯒ ꯍꯥꯎꯔꯦ ꯁꯥꯔꯗꯤ ꯀꯥꯂꯦꯟ ꯃꯇꯝꯅꯦ ꯁꯥꯕ ꯍꯥꯏꯗꯨꯒ ꯂꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯗꯣ ꯀꯩꯅꯣꯅꯦ ꯀꯩꯅꯣꯒꯨꯝꯕꯗ ꯊꯛꯅꯕꯗ ꯁꯤꯒꯨꯝꯕꯗ ꯌꯥꯝ ꯋꯥꯅ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯃꯣꯏ ꯃꯣꯃꯣ ꯄ꯭ꯂꯦꯠꯁꯦ 이승이가 잘 안 먹는 ꯃꯣꯃꯣ ꯆꯥꯕ ꯂꯣꯏꯔꯦ ꯃꯣꯃꯣꯗꯤ ꯄꯥꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯇꯩ ꯆꯥꯕ ꯆꯥꯗꯕꯅꯦ ꯃꯣꯃꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯊꯝꯈ꯭ꯔꯁꯤ ꯆꯥꯔꯒꯦ
ꯑꯩꯁꯨ ꯒꯥꯔꯤ ꯁꯦꯝꯕꯗ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏ ꯂꯥꯛꯀꯅꯤ ꯆꯥꯎꯁꯤꯗꯤ ꯆꯥꯎꯁꯤꯗꯤ Oh, oh, you got me right there. 사버스 이 콤비네이션이 참 짜내는 거지. 번지세 운하게 떨어서 상상자가 어찌지 한중에서 얌다 텐스 탱다 방나신 하당 월수 와이나 bao phóng là thôi đi bây giờ thành ra bao nhiêu em còn tên người mới lâu chưa nào phải đi nổi lên tay đi ngầm mà rồi nào bà không có lòng phải là phát đăng ngay mẹ thật nhưng ngầm mình đâu bà đây mình còn ám lạc thì phải đi dần ngân đi bên này nữa nhưng trên ngoài sân đá ngoài để làm tiền liền là hay nó chán khi nào ăn mà lạc vào đấy Cái này mà xem thì trên mình mà chăn thì hậu đi sao nó hậu tập đánh hậu vui học cho bạn cứ đi được với sao gặp bây giờ nhỉ tức mua cái chuối ngàn ở cha đi học tao mang cả người đi xào về người đây đi là lại khi bằng là ông sao lên for the cái đàn lên for the cái này nó mà lại đó cha để mà cho nó baro manung dahan di may baro manung dahan ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯁꯨ ꯋꯥꯟꯀꯦꯗ ꯌꯧꯕ ꯉꯝꯖꯔꯦ mai ꯌꯥꯝ channel ꯍꯔꯥꯎꯏ magi channel do mayam like subscribe to view ko ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯦꯟꯅ ꯑꯇꯩꯁꯨ ꯀꯥꯟꯅꯕ tiềnอันนี้แล้วเหมือนดิซ่าแบบเราซาไปเนี่ย 그것도 너무 잘하고 있는 잘해하고 뭔가 봐. 모모도 과에 하우스에서 모모게 숲이나 모모 숲 야우도 버세. nó mà iwat wat kan main tawin mo cha ra na cha Ate sabat pa do ako gidi mo muni mo maluy na. Mo e paloy zaram. Làm hào với sốt xếp
ꯆꯠꯂꯣꯏ ꯏꯆꯟꯅ ꯅꯣꯛꯁꯥꯏꯅꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯎꯇꯕꯁꯨ ꯅꯠꯇꯦ ꯐꯩ ꯍꯥꯏꯔꯨꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯁꯦꯜꯁꯤꯅꯅꯦ ꯇꯥꯏꯊꯣꯛꯄꯩ ꯃꯇꯥꯡꯁꯤꯗ ꯃꯥꯡꯈꯤꯕ ꯑꯗꯨꯅꯦ ꯆꯅꯤꯁꯦ ꯀꯅꯥꯝ ꯆꯥꯕꯤꯗꯕ ꯃꯥꯜꯂꯦ ꯅꯪ ꯆꯅꯤ ꯆꯥꯗ꯭ꯔꯕ ꯊꯛꯄ ꯀꯥꯎꯔꯦ ꯀꯁꯥꯔꯗꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯐꯪꯕꯁꯦ ꯈꯔ ꯋꯥꯠꯂꯤ ꯔꯦꯁꯇꯨꯔꯦꯟ ꯑꯍꯥꯎ ꯑꯍꯥꯎꯕꯒꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯄꯩꯔꯦ ꯃꯅꯤꯄꯨꯔ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯗꯨꯅ ꯃꯥꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯨꯔꯕꯗꯤ ꯆꯥꯛꯆꯥꯗ ꯄꯨꯊꯣꯔꯛꯀꯅꯤꯗ ꯃꯌꯥꯝ ꯃꯊꯪ ꯑꯩꯅ ꯃꯉꯣꯟꯗ ꯅꯣꯡꯃ ꯆꯠꯁꯤ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯅꯤ ꯆꯠꯅꯤꯡꯃꯟꯗꯅ ꯂꯥꯛꯀꯅꯤ ꯅꯪ ꯆꯠꯄꯩ ꯃꯇꯝ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯃꯐꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯣꯏꯐꯝ ꯑꯃꯁꯨ ꯂꯩꯇꯦ ꯆꯥꯐꯝ ꯑꯍꯥꯎꯕ ꯐꯖꯕ ꯃꯐꯝ ꯑꯃꯁꯨ ꯂꯩꯇꯦ ꯌꯥꯝ ꯋꯥꯏ ꯆꯥꯕ ꯂꯣꯏꯅ ꯊꯣꯔꯛꯑꯦ ꯃꯌꯥꯝ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯄꯩꯁꯥꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝꯁꯨ ꯑꯁꯤꯗ ꯃꯍꯥꯎ ꯌꯦꯡꯅꯤꯡꯉꯒꯗꯤ ꯂꯥꯛꯄ ꯌꯥꯅꯤ HFC ꯍꯥꯏꯅ ꯆꯤꯡꯌꯥ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯥ ꯚꯤꯖꯤꯠ ꯇꯧꯕꯤꯌꯨꯀꯣ ꯆꯤꯡꯌꯥ ꯂꯩꯀꯥꯏꯗ ꯐ꯭ꯌꯨꯆꯔ ꯆꯠꯐꯝ ꯂꯝꯕꯤꯗ ꯂꯩꯕꯅꯤ HFC ꯀꯦꯐꯦ ꯍꯥꯏꯅ ꯃꯌꯥꯝꯁꯨ ꯚꯤꯖꯤꯠ ꯇꯧꯕꯤꯌꯨ ꯒꯥꯔꯤꯁꯨ ꯑꯃꯐꯥꯎ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯨꯡꯁꯥꯁꯤꯗꯤ ꯂꯣꯏꯔꯦ ꯗꯗꯥ ꯅꯨꯡꯁꯥꯁꯦ ꯁꯥꯊꯤꯅ ꯁꯥꯏꯌꯦ ꯉꯁꯤꯗꯤ ꯀꯥꯡꯅꯤ ꯃꯌꯥꯝ ꯍꯦꯄꯤ ꯀꯥꯡ ꯍꯦꯄꯤ ꯀꯥꯡ ꯍꯥꯏꯈ꯭ꯔꯣꯗꯅ ꯃꯌꯥꯝ ꯀꯥꯡ ꯐꯖꯅ ꯆꯤꯡꯊꯔꯣ ꯀꯦꯊꯔꯒ ꯑꯩꯈꯣꯏꯗ ꯂꯩꯀꯥꯏꯗꯤ ꯀꯥꯡ ꯆꯤꯡꯉꯣꯏ ꯍꯥꯏꯌꯦ ꯉꯁꯤ ꯀꯥꯡ ꯆꯤꯡꯒꯦ ꯈꯟꯖꯔꯕꯅꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯒꯥꯔꯤ ꯂꯥꯛꯑꯦ ꯇꯣꯡꯉꯒꯦ ꯍꯣꯏ लखीमपुर जायचो नानी आम्ही एकटो सामने लांबो तर एक्सो आम फुलटो लांबो नुꯡꯁꯥ ꯈꯨꯁꯥꯁꯦ ꯍꯥꯟꯅꯗꯤ ꯀꯥꯡꯒꯁꯦ ꯌꯥꯝ ꯅꯣꯡ ꯇꯥꯒꯟꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯦ ꯅꯣꯡ ꯇꯥꯕ ꯋꯥꯔꯖꯥꯠꯅꯤ ꯁꯤꯅ ꯖꯤꯔꯤꯒꯤ ꯅ꯭ꯌꯨ ꯔꯣꯗꯅꯤ ꯀꯨꯝꯊꯔꯣ ꯕꯥꯏ ꯆꯪꯉꯦ ꯆꯠꯈ꯭ꯔꯦ